Chief Minister yauna wakat mifam sathakre Congress Bhavan mamangda BJP amasung Congress ki thomi sing launakre numidangda ifiji mai tharamle. Opposition lo chingba Rahul Gandhi na ngarang New Delhi da leiba Prime Minister Narendra Modi ki official residential mamangda khongjang jangsin badu mahirui singbu insil laga laibak asida irang thokna na sin ba thawong ni haina BJP na laibak sin ba thungna ngarang Congress ki mayok ta sangsin ki ba khongjang gi saruk ama oina Imphal da su State asigi Chief Minister Yumnam Khemchan yauna party asigi lusing ba singna wakat mipam chathakre ngarang ayuk BJP Manipur Pradesh na sinduna party ki office Thambal Sanglen da wakat mifam ama fangki wakat mifam aduda Chief Minister Yumnam Khemchan BJP ki MLA sing amadi party asigi lusing ba kaya na saruk yaki Chief Minister Yumnam Khemchan hai laibak asida hauji Congress Party na khusem gi oiba sarang na ba kaya thokna na ba silliba si laibak thibani aran bo wafam kaya ama sandoktuna laibak asida sarang na ba phibam oihanduna democracy ki institution bu mapangal sontha hanna na ba honariba sing miyam na paratambi pham thui BJP na matam pumbada constitution bu ikai khumna bu loinana responsibility laina politics tawbada achet pathaja pathamle democracy gi machat pu aran bamai kai da punana honarakpa amadi miyam gi marakta charang na bathogana na silakpa khudingmak ki mayokta BJP na lepli rule of law bu ngak tuna thamba amadi democracy gi institution sing bu ngak senba haibasi makhoi gi mathoni miyam gi yaifanarma amadi ing tappa lebak amba patam pum bada oihanba honaba haibasi tawdaba yadraba thodagni magna hai Congress ke lusingba Rahul Gandhi na mahiroi singi isuda yausinduna politics tawraga hojik sathariba parliament ki nongju mifam asida hanjin sarang na bathokna na ba honariba asi laibak thibani centered paliba government ki maikai digi NEET exam ki question leak oibi ki matangda parliament ta khanasi hai na thajaba pirabasu Congress party na khongjang changsinduna prime minister gi office residence mamangda protest tawba haibasi lairba security protocol thugai bagaloinana laibak asigi prime minister bu ikai khumnadabani haina lawi democratic oiba mawongda mairoi singya sengba issue sing loisananaba central government na hojiksu khongpham setna leplaga lairi haina chief minister na phongdoki amaromda ngasi BJP Manipur Pradesh na sillaga pangthokiba wakat mifam adugi loisalakpada party asigi thomi kharana Kaisampat masindagi pauna international market ta leiriba lambi fauraga down Congress haiba kholau galoina na rally masatki rally aduna flyover bridge makha fauraga BT road tamna amuk mamang lom da haigalaki aduga BT road ta leiba Congress bhavan mapa yorpada rally da saruk yariba BJP gi thongmi singna kholau kaya lausinki Matamatuda Congress Bhavan gi gate ta leiba Congress ki thau puba mioi ani ahum lep tuna lairamba adunasu BJP gi thongmi sing gi maikai da kholau kaya lausinki maikai ani da kholau gi lan ama thok tuna muknarakpa adu ubada mafam aduda lairamba Manipur police ki security personnel sing na chensil laktuna thoidokpa ka henba thawong sing utana BJP gi thongmi sing adu mafam adudagi puthoki hari BJP amasung Congress ani gi thongmi singi marakta muknabagi thodok thokraba matungda ngarang numidang BT road ta leiba Congress Bhavan gi gate ki mayok nabada road median da mioi khara laklaga ifiji mai tharam live ifiji sing adu kanagino kanana kari maram gi tharibano haibadi khangdri mioi khara natumin na laklaga ifiji sing adu mai tharamani hari NSCNIM amasung ZUF kapnakre ngarang ayuk none district ki Khopum police station gi manung chanba bitang da NSCNIM amasung ZUF ani gi kadar sing gi marakta nongmai kapnakre hari pau sing gi likhun na hai thodok adu ngarang ayuk pung 6 makhai rom tabada thokibani Khopum police station gi kilometer 95 rom chatlaga leiba bitang khul gi mafam amada NSCNIM amasung ZUF ki kadar sing gi marakta pungkhai amarom henna nongmai kapnaki thodok aduda nakal animakta sok apan yaukide thodok adagi pau hek phangbaga Khopum police station gi team amasung central forcing wapam aduda sangsinduna thibu hombagi tabak sathaki Khopum police station na case amasu laukhatuna investigation chathaba haukhre hari
National Highway Contra Tareta NACNIM na namduna sel khairi haina ZUF ki maikei fongdorukli. NACNIM na Jelangrong Khundaba lamsingda satharakpa anti-people's oiba thabaksingi saruk ama oina National Highway Contra Taret Imphal Jaribam lambi gi sarukta ain na yadaba checkpost kaya hangdoktuna namfuda sel khaibgi thabak sathari haina lalholub ZUF na maral sikre. ZUF Jelangrong United Front ki Information and Publicity Secretary na thadorok pacherol amana hai Jelangrong sing na kundari ba mafam sing da NACNIM na kamson na lusing ba kangbu ga kucham naraga kuki ga lantheng nagani hai bigi aran ba thazaba piraga Jelangrong naha kaya ama recruit tawbagi thabak sathabaga loinana masagi furup ki mayok da thabak tawhalli ZUF hek linkhalakpadagi hojik fawda ingba tappa amata oiba amasung furup sing punna hingminanaba sokthaba leitana thabak tawduna lakli IM amasung kamson gi kangbuna Jelangrong area da atamnana irang thokhanduna hojik chathariba ingba tappagi wari saba asi kaihanna honarakli hari National Highway Contra Taret Imphal Jaribam lambi paring da NACNIM amasung masigi proxy singna Ainaya daba checkpost taruk taret hangdoktuna lambi asida lakpa gari singdagi nampu da sel khaib gi thabak chatharakli thawong asi area asigi miyamna aki ituzung pokhannawa amasung awaba tahananaba sinba thawong amani haina maral siri maramaduna tangai fadana Jelangrong area da leiriba anti Jelangrong elements sing asi sengdoknanabagi thabak ZUF na paikhatlagani Kanagumba lanai mioi sing kanglup natraga lupna mari lainaramba tarabadi madugi chapchaba fal phangani hari Jahaz da attack tawbu khudingi Iran gi thong natraga na power plant amamam thugai gani haina Trump na phong dokre Strait of Hormuz da Iran na jahaz amada attack tawrukpa khudingi United States military na Iran gi thong natraga na power plant ama thugai gani haina United States ki President Donald Trump na section wa haikre. Haujiktagi hauna Strait of Hormuz da Iran na missile drone natraga atai khulai ama hekta siznaduna jahaz da attack tawrakpa matamda United States na thong natraga na power plant ama bomb thadaduna thugai gani haina President Trump na social media da post tawki. Prithibigi apunba thaw amsung gas ki karbar da saruk manga thokpagi ama Hondokliba Strait of Hormuz asi Iran na makhoi gini haina claim tawduna tax launaba honaba amasung makhoi gi wa tadragana attack tawgani haina threat tawriba asina malem gi energy market ta yamna thina sokhalli Iran na Strait of Hormuz thingjalakpa aduga Iran gi proxy terrorist group Houthi na Red Sea gi Bab al Mandab Strait thingjalakpa asina sungdoktriba thaw gi mamalsu barrel amada $marfutara marigi maya yaukre maraksida Philippines ki capital Manila da leiriba United States ki State Department ki Secretary Marco Rubio na State of Hormuz da Iran na tawriba dabi asi yamna phataba aduga tungda ataina lamdam narkadaba amani haina fongdokre Middle East da state amana international samudra saru control tawduna tax lawba amasung tax pidragana Jahaz thugai gani haina tawkalakpada aikoina ayaba pikhiba tarabadi maduna kha nongpok Asia amsung prithivigi atai mafam kaya dasu lamdam narkani haina Rubio na Asian Association of Southeast Asian Nations ki Foreign Minister singda wangang watfongdoki GI fanglaba pothok sing saba user samri puthoknaba target thamli Department of Textiles, Commerce and Industries na lamdam asigi fisa lonsha tawriba amadi khutsa hairiba singi maut chilaga P ahum Geographical Index number fangle GI fanglaba polam sing asibu saraga puthokpa weaver amasung artisan chamribu GI user haiduna pothoknanaba pandam thamli haina Directorate of Handlooms and Textiles ki Deputy Director Handloom Thoksom Basantana fongdokre District Handlooms and the Textiles Imphal East na sinduna ngarang government na handlooms amsung handicraft sector saukhat hananaba paikhalakliba scheme singi matangda awareness ama pangthokpaga loinana haingang Kedrigao CDP amsung Imphal East Mega Handloom Cluster gi makhada beneficiaries singda
Fisakon amasung atai accessories sing yenthokpagi thorom ama Wangkhai Kaithel Sangbi da leiba Naharol Sintha Kanglup NSK gi community hall da pangthokki. Thorom aduda Deputy Director TH Basantan Hai Directorate of Handlooms and Textiles na lamdamasida sarga puthokliba safi lanfi Wangkhai phi amasung moirang phi hairiba phi ahum asi GI fangle GI lauba asina puthokliba potlam sing asida kadai da puthokpano kadai dagi haurakpano karamba potchakno haibadu khangalibani haujikti GI fanglabani na hairiba potlam ahum asi aikhoigi iramdamgi pothokni haina lauthokpaga loinana atopa lamna puthokpusu yararoi GI fanglaba pothok sing asibu sariba phisabi sing amadi artisan sing na GI fanglaba pothok puthokpa ni haiba adu official oina saktak nanaba haujik user haiduna registration tawbugi thabak sathari lakliba August 3 ta pangthokdoriba National Handloom Day gi thorumda state asigi GI fanglaba pothok ahum asigi user chamri dagi tadan leire haina lauthokna nabagi thorang ama sathari GI fanglaba pothok amada siznagadaba tek taunanaba logo masagi leijai maram aduna GI fanglaba potlam ama mapan gi lamda yuanba matamda madugi kanaba kaya ama lei maram aduna fisabi sing adu artisan sing na GI fanglaba pothok sing asi henna masak thokpa oinanaba kan khatminasi hainasu TS Basantana phongdokki handakta Delhi da pangthokkiba Bharat Tax Soklisingani ka kuntarukta state asigi GI tech phangkraba product singi motif yauba handloom amadi handicrafts ki oiba product kaya puthokpada national amadi international buyers singi pukning singsin bata natana product kaya amasu yon bagaloinana order kaya ama phangki makata nasu anauba pothok kaya ama puthokna nabagi thaurang singsu paikhat li haina Basantana phongdokki Thauromaduda IMC gi ward number kun gi corporator L Tombi SDC Imphal East Tourism Keroda Weaver Service Center gi assistant director design beauty Mili deputy director handicrafts Y Jagisri Manipur Apex Handloom Weavers and the Handicrafts Artisan gi MD TH Singhajit lead district manager Imphal East Thakur Mazi District Handloom and the Textiles Imphal East ki project manager Thaunauzam Romi yauna Haingang Khetrigau CDP amadi Imphal East Mega Handloom Cluster ki weaver amasung artisan singna saruk yaki